Amrom the US ki President Donald Trump na Gaza se leiragani Gaza de Palestine sing intoklani haibigi wapam thamladuna prithibibu shocking tawkre masina takpudi Middle East ki oinati Palestine Authority or Hamas or Islamic Resistance loop singa wari sanaduna peace ta lainakibagi plan Donald Trump the taude aduna barambolika Middle East ki issue shanti da lakpagi phibam ude haujik ti tapna Egypt amadi Jordan su singsi lakli maramdi Trump ta Israel na thousand bani hygiene bani country ani asida population sing ase hagatalo means Palestine sing ase insan si haiduna aduna Trump ta lolak bani machine haujik Middle East ki phibam ti shanti kilom ta nate lagli se amrom the Russia amati Ukraine gi wafam na tongan bani Trump amati magi team President Putin amati magi team ka phamduna punna wari shana pa hobagi phibam ta lakle haiduna reporter sing na report tawnakle Russia ke President Putin na su hai krabani Trump na peace ki damakta tok taw si hai bata yada ningai leite adupu aikhoi ge su cert lei madu ke matungina chathara si hai bani amaram the Zelensky ki apam bana peace tok taw kadaba leirabani na tok haudringai ki mangta makhoi na ngamba kaya mafam kaya khopchin duna thamhaunaba amasu madu ki mahutta Russia da demand tungda thamba ngamba ki masigi policy asigi matungina haujik Ukraine na Kursk hai region asida akan hamla tawi haina tari drone su hamla tawi hairi makhoi khulai khara leijaba adu use tawduna Ukraine gi apambana Kursk haiba mafam se Russia ki territory se masi konsin duna thaduna thamlaga Crimea hariba mafam Russia na lokhiba se masi Russia gi satok hoba yabra yengbagi tawpani haujik Kursk ta heavy fight chathari amurom the Russia nasu Kursk gi Ukraine ki army ase thomdok hobagi tamakta sathi ba khudai use to buki wa hai kudam oida storm shadow kumba amadi Su-35 kumba use to tuna am kana tawri hadak marak ase amurom the Putin na masim su hai bi ko mention tawri Zelensky gi timing ase Zelensky ki mag presidential timing ase mase September 2024 atwai dana loi krabani aduna Ukraine the election to pham thokle illegal bong ta oiriba president mark aduna haujik Zelensky ga maga kariwari shadarni sini aduna Russia na Ukraine the election ohen basi pami anoba president ama yang na lakpa peace talk ase hautungai magta amasung maga Trump ko pulaga peace ki deal si wari shanapa masi Putin gi apambani hairi Ukraine gi mafam kya Russia na lawki basing ase election adu de yaudaba maramti maduta Russia ki law and order hojik chatna ba haukre hojik ki position karino hai matam da Donald Trump na hai kre maga Putin ga long time phone tok chathakre madu kana ba phone kolamani productive ni aduna country asigi team sing wa khanna ba negotiation horak na bagi tamakta khongthang thangal ani hai kre amasung mathau tarabadi country ani sigi capital sing the visit tawnagani hai ba team sing ase aduga wa yam kanna khanna ba hauragani amrom the Zelensky na suhaira ki maga Trump ka suwari sadare peace ki wari haurabanina adomna long lasting peace lomda puraknu taw haikre Trump ka Putin ga lonab asida Putin gi side gi Ukraine ase NATO da join taw tabagi wafam yaurakti hairi aduna peace oina krabasu NATO da Ukraine city changlaroi masi lengtra wafam ni masini Ukraine yamna pendri se tum tak pasu masuk oi hoba amrom da mokoi gi land portion kya su Russia na kon khipa masi purma ase Ukraine ase NATO da changbagi tamakta torak pani adu pu haujik su matu mapung phata pa oina leire loss oi heuri se Russia ki makhoi mi kya loss oi kre mi kya si kre plus makhoi gi economic kya down oi hore masi ga loina makhoi gi mathakta sanction kya su nanja hore masi khakni adubu Ukraine gi ti mi si ba ka loina makhoi gi historic monuments yauna building kya dang tum tak khabo gi matung da makhoi gi land sumang bare Zelensky na makhata na hai ki mahak US ki Vice President J.D. Vance amadi Secretary of State Marco Rubio go su unagani masi lakliba Friday numita Munich ta chawrba program ama lai maduda unarugani haiki amasu makhoi ani Ukraine gi apam su mention torongani haiki
Trumpna social media di irakki madudi Russia amdi Ukraine gi marakta chatharibu war ase nokningai ni ridiculous ni maramdi masita mi kaya tang siki siri property kaya damage oiri infrastructure kaya chaidan loikre but masi karigumba amata kanada pa unnecessary war makalamani haidraman irakki God bless people of Russia and Ukraine haina sumhakna mention tauki Putin amadi Trump around 1 hour talk to ki hairi audagi Putin na mabu Moscow da laknaba suin bhai toraki amrom da Trump na pongki Putin amati ai ki marakta hoji face to face unabagi phibam laiti adubu lakneba matam ta maga ai ga face to face unara pa yai amasung matu Ukraine da sunate aduga Russia da sunate na USA tunate ekoi ni unar basu yai Saudi Arab ta planam sillaga Saudi Arab ta president ani ase una pa yai haituna Trump mention toki purumak asidagi khangbangame Russia Ukraine yu war se shanti rom da lakna ba hot na pa haukre amasung Putin amati Trump ki marak tok su chathakre Putin na su yarakre makoi ki negotiation tauna ki tamakta US ki side tagi Ukraine ki representative oina Ukraine ki mi amani yauna maram din challenge ki hai ki Ukraine ki mi chu yaw de aro haiduna aduna Trump ki side tagi makoi team ama form to ba horagani Ukraine ki mi yauna aduga Russia ki su makoi ki team ama form to khragani Russia amadi Ukraine ki marakta peace ki talk ase ngang na ba hob ki tamakta aduna tapna war ase khani ki manung ta tapna shanti da wer ki biyai adu Russia ki sarti leikani hairi maudi Ukraine ki land territory sing makoi na loki basing ase masida Russia ki law and order chat na ba hokre masiga loy na Crimea 2014 da loki ba ase masisu makoi khutta leipa aduga Ukraine ki lam loki purma ase masi loina makoi khutta leipa masi amukan handok ta pa adugi mathak ta amuka Ukraine ase NATO da join ta ba masi punum asi ka loina na Putin ki side ki peace ki deal ase torakani haina tari adu arbati Ukraine ki loss after loss ni kanate asidani Ukraine ki president Zelensky ni am sakli semati loss e hopna ai ki aduga pressure na ikoi ki mathak ta tapa aduga war se tok to biaro haitna akan baki akan bana ikoi de sinjelak pai ni am kana sakli se hojik ka position se fajarak le war ase hojik ki position de kali cook side se de am kana war sok dari haina tari Russia ki side tagi masi peace deal ase talk ase haudringai mamangta masi ki mafam phi matang makoi ni inthok ko hobangam hauradi adu arbati Russia ki kana batani aduga Zelensky na pamli pisna cook side mafam ase lin na chiktuna thambagum konsinuna thambagum masi thomhauba masingam haurati peace deal ase phajana tawthrak matamda kri aikhoina ti nakoi ki cook side region se konsinuna thamle maram atuna masi de khoi thato oi masi dai khoi kharcha yam na tawkhre aikhoi ki mi yamna tawkhre nakhoina aikhoi ki mafam kya konbagum na thaduk loi haibagum na aikhoi su masi mafam se thato pangam loi aduna masi thato u hairakati aikhoi ki Crimea thado u natraga masi thado u haibati man ama tawdori hena tari so masi ki position dani cookte am kana sathari amoram to Trump amati Putin ki marakta phone talk tawrodona peace deal asigi matang ta wari sana pa hagolak pa ki wa mention tawri